ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯊꯣꯏꯊꯣꯏꯕꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ "ꯑꯉꯧꯕꯤ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯒꯨꯝꯅ ꯂꯨꯅ ꯊꯝꯖꯕ ꯍꯨꯏꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯀꯥ ꯄꯨꯝꯕ ꯆꯪꯂꯗꯨꯅ ꯊꯤꯔꯛꯏ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯑꯉꯧꯕꯤꯗꯣ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯗꯨ ꯀꯞꯅꯤꯡ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯂꯩꯃꯅ ꯅꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯚꯦꯝꯃ, ꯅꯪꯒꯤ ꯉꯧꯕꯤꯗꯣ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯅꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯅꯦ ꯊꯤꯔꯨꯔꯕ꯭ꯔꯣ? ꯑꯗ ꯊꯤꯔꯨꯗꯕ ꯑꯣꯏꯔꯗꯤ ꯑꯝꯇ ꯊꯤꯔꯨꯁꯣ." "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯊꯤꯔꯨꯗꯤꯌꯦ, ꯑꯗꯣ ꯊꯤꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯑꯉꯧꯕꯤꯗꯨ ꯊꯤꯕ ꯆꯦꯟꯈꯤ꯫ ꯃꯃꯥ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯔꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯂꯤ꯫ ꯂꯥꯏꯖꯅ "ꯑꯉꯧꯕꯤ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯑꯉꯧꯕꯤ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯉꯧꯕꯤꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯍꯔꯥꯎꯅ ꯈꯣꯡꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯎꯔꯦ ꯃꯥꯒꯤ ꯑꯉꯧꯕꯤꯅ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯄ ꯃꯈꯩ ꯏꯁꯤꯡ ꯁꯥꯟꯅꯔꯤꯕꯗꯨ꯫ "ꯑꯉꯧꯕꯤ, ꯅꯪ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯁꯥꯟꯅꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯒ ꯇꯤꯟꯅꯔꯣꯏꯕ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯏ꯫ ꯑꯉꯧꯕꯤꯁꯨ ꯂꯥꯏꯖ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯗꯨꯅ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯄ ꯃꯈꯩ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯉꯧꯕꯤꯅ ꯂꯥꯏꯖ ꯑꯗꯨ ꯁꯥꯎꯔꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏꯖꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯂꯥꯏꯖꯁꯨ ꯑꯉꯧꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯗꯨꯅ ꯂꯩ꯫ ꯑꯉꯧꯕꯤꯗꯨ ꯂꯥꯏꯖꯒꯤ ꯈꯣꯡ ꯑꯗꯨꯗ ꯁꯨꯔꯨ ꯅꯩꯔꯗꯨꯅ ꯉꯥꯁꯤꯜꯂꯤ, ꯁꯥꯎꯕ ꯊꯦꯝꯂꯤꯕ ꯑꯃꯒꯨꯝ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏꯖꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯉꯧꯕꯤꯅ ꯁꯥꯎꯕ ꯐꯔꯦ ꯈꯪꯂꯗꯨꯅ ꯑꯉꯧꯕꯤꯗꯨ ꯐꯟ ꯆꯣꯡꯂꯗꯨꯅ ꯈꯣꯡꯂꯤ꯫ ꯂꯥꯏꯖꯁꯨ ꯑꯉꯧꯕꯤꯕꯨ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯑꯉꯧꯕꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯩ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯂꯩꯔꯝꯗꯕ ꯇꯧꯒꯅꯨꯀꯣ." ꯑꯉꯧꯕꯤꯁꯨ ꯇꯧꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯃꯆꯥꯗ ꯅꯣꯝꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯉꯧꯕꯤ ꯍꯥꯏꯔꯤꯕꯁꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃꯕꯨꯅꯤ꯫ ꯂꯥꯏꯖꯁꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯉꯥꯏꯔꯝꯃꯤ꯫ ꯍꯨꯏꯅꯥꯎ ꯃꯆꯥꯁꯤꯒ ꯃꯥꯒ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯅꯔꯝꯗꯦ꯫ ꯂꯥꯏꯖꯗꯨ ꯃꯍꯥꯛꯀꯤ ꯑꯉꯧꯕꯤꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯀꯦ ꯇꯧꯔꯤ꯫ ꯑꯉꯧꯕꯤꯗꯨ ꯂꯥꯏꯖꯅ ꯄꯨꯊꯣꯛꯀꯦ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖꯅ ꯄꯝꯂꯤꯕꯗꯨ ꯀꯨꯝꯊꯒꯦ ꯍꯥꯏꯅ ꯀꯟꯅ ꯈꯣꯡꯂꯤ꯫ "ꯀꯩꯗꯧꯔꯒꯦ ꯑꯉꯧꯕꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯑꯉꯧꯕꯤꯕꯨ ꯃꯈꯥꯗ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯉꯧꯕꯤꯅ ꯂꯥꯏꯖꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯆꯤꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯥꯏꯖꯁꯨ ꯅꯣꯛꯂꯗꯨꯅ ꯑꯉꯧꯕꯤꯅ ꯆꯤꯡꯂꯤꯕꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯌꯧꯔꯕ ꯇꯨꯡꯗ ꯑꯉꯧꯕꯤꯗꯨ ꯄꯨꯈ꯭ꯔꯤꯗ ꯐꯟ ꯆꯣꯡꯊꯈꯤ꯫ ꯂꯥꯏꯖꯅ ꯅꯣꯛꯂꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯉꯧꯕꯤꯗꯨ ꯂꯥꯏꯖꯗ ꯏꯁꯤꯡ ꯁꯥꯟꯅꯁꯦ ꯍꯥꯏꯕꯒꯨꯝ ꯀꯟꯅ ꯈꯣꯡꯂꯤ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯗꯨ ꯂꯩꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯗꯨ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯗ ꯀꯜꯂꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯀꯩꯁꯨ ꯇꯧꯗꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ꯫ ꯑꯊꯧꯕꯅ "ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯌꯨꯛꯁꯤꯗ ꯑꯉꯧꯕꯤꯒ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯅꯥꯕ ꯇꯥꯔꯦꯅꯦ." ꯂꯥꯏꯖꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ ꯁꯦꯅꯥꯄꯇꯤ, ꯑꯩꯅ ꯅꯠꯇꯤꯌꯦ, ꯑꯉꯧꯕꯤꯅ ꯁꯥꯟꯅꯁꯦꯅ ꯁꯥꯟꯅꯩꯅꯤ, ꯂꯣꯏꯁꯤꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯒꯠꯂꯛꯄꯒꯤ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯏꯁꯤꯡ ꯆꯣꯠꯂꯤꯕꯗꯨ ꯎꯕꯗ ꯑꯊꯧꯕꯗꯨ ꯀꯜꯂꯛꯄꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯑꯊꯧꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯉꯧꯕꯤꯗꯨ ꯄꯝꯂꯗꯨꯅ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯂꯥꯏꯖꯁꯨ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯏ꯫ ꯃꯁꯛ ꯐꯖꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯊꯧꯕꯗꯨꯗꯤ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯥꯏꯖꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ,
ꯑꯩꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯣꯡꯃꯇꯁꯨ ꯃꯄꯥꯟꯒꯤ ꯃꯐꯝꯁꯤꯡꯗ ꯀꯣꯏꯕ ꯄꯨꯕꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯦꯍꯜꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯁꯥꯎꯔꯕ꯭ꯔꯣ ꯅꯪꯕꯨ ꯏꯄꯥꯗ? ꯏꯄꯥꯅ ꯅꯪꯕꯨ ꯀꯣꯏꯕ ꯄꯨꯗ꯭ꯔꯤꯕꯁꯤꯗꯤ? ꯏꯆꯥꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯄꯥꯕꯨꯡꯅ, ꯏꯆꯥꯕꯨ ꯀꯅꯥꯗꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯦ꯫ ꯐꯠꯇꯕ ꯃꯤꯅ ꯏꯆꯥꯕꯨ ꯀꯜꯂꯛꯇꯨꯅ ꯐꯥꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯃꯥꯡꯖꯔꯤ꯫ ꯑꯩ ꯐꯁꯨ ꯐꯖꯗꯦ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯑꯗꯣ ꯁꯣꯏꯗꯅ ꯄꯨꯕꯤꯌꯨꯀꯣ꯫ ꯏꯃꯥꯅꯦ, ꯑꯩꯅꯦ, ꯄꯥꯕꯨꯡꯅꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯦꯕ ꯈꯣ ꯄꯥꯕꯨꯡ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯑꯉꯧꯕꯤꯁꯨ ꯂꯩꯀꯣꯜꯗ ꯆꯦꯟ ꯆꯣꯡꯂꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯧꯕꯁꯨ ꯂꯥꯛꯂꯗꯨꯅ ꯂꯥꯏꯖꯒꯤ ꯐꯖꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯂꯥꯏꯖ, ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯅꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ꯫ ꯅꯪꯅ ꯆꯥꯎꯔꯛꯂꯤꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯐꯖꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯣꯏꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯅ ꯂꯝ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯃꯟꯕꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅꯁꯨ ꯌꯥꯔꯗꯨꯅ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯅꯥꯏ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯑꯍꯟ ꯑꯉꯥꯡ ꯈꯥꯛꯇꯅ ꯂꯥꯏꯖꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯕ ꯎꯕꯗ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯁꯒꯣꯜꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗꯨ ꯃꯆꯥꯅ ꯈꯥꯝꯃꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯅꯥꯏ ꯅꯨꯄꯥꯗꯨ ꯈꯥꯝꯍꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯈꯥꯝꯂꯕꯗꯨꯗ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯑꯉꯧꯕꯤꯗꯨ ꯄꯨꯊꯔꯛꯇꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯗꯣꯝꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯈꯔ ꯂꯧꯊꯣꯛꯂꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯉꯥꯃꯨꯛ ꯂꯩꯔꯒ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯤ꯫ ꯂꯩꯔꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯨꯝꯕ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯥꯒꯤ ꯑꯉꯧꯕꯤꯒ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯄꯥ ꯅꯤꯡꯊꯧꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯁꯛꯅ ꯁꯣꯟꯅꯍꯧꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯧꯕꯤꯁꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯂꯥꯏꯖꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯈꯨꯜ ꯀꯌꯥꯒꯤ ꯄꯥꯈꯪꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯉꯧꯕꯤꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯁꯨ ꯆꯪꯂꯛꯏ꯫ ꯂꯩꯃꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯏꯃꯥꯗ ꯅꯄꯥꯕꯨꯡꯅꯅꯦ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯈꯨꯜ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯅ ꯏꯆꯥꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯔꯤ꯫ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯤ ꯂꯥꯏꯔꯤꯛ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯟꯈꯤꯕꯗꯅꯦ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯆꯥꯅ ꯄꯥꯝꯕ ꯕꯣꯔ ꯑꯗꯨꯒ ꯅꯈꯣꯏꯅꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯜꯍꯧꯕꯗꯣ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯏꯃꯥ, ꯑꯩꯒ ꯊꯃꯣꯏ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯗꯣ ꯄꯥꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯈꯨꯜ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯒꯤ ꯁꯛ ꯑꯁꯤꯕꯨ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯕ ꯈꯛ ꯈꯪꯕꯒꯤ ꯑꯩꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯁꯛꯂꯣꯠꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃꯕꯨ ꯊꯤꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯨ꯫ ꯅꯄꯥꯕꯨꯡꯒ ꯋꯥ ꯑꯁꯤ ꯇꯥꯟꯅꯈꯤꯒꯦ꯫ ꯂꯩꯃꯗꯨ ꯃꯆꯥ ꯂꯥꯏꯖꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯔꯛꯂꯝꯗꯦ꯫ ꯂꯥꯏꯖ ꯑꯗꯨ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯌꯥꯗ꯭ꯔꯕꯗ ꯃꯥ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯔꯛꯂꯝꯃꯤ꯫
ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯉꯧꯕꯤꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯄꯥꯔꯩꯍꯦꯜ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯅ ꯕꯦꯝꯃ ꯅꯪ ꯅꯊꯟꯗ ꯆꯠꯄ ꯍꯥꯏꯕꯗꯣ ꯏꯃꯥꯗꯤ ꯋꯥꯈꯜꯁꯦ ꯌꯥꯡꯗꯦꯗ ꯂꯥꯟꯃꯤ ꯑꯃꯒ ꯆꯠꯂꯨꯗꯅ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯄꯨꯈꯣꯗꯅ ꯍꯥ ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯣꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯣꯜꯂꯤ꯫ ꯂꯥꯏꯖꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯗꯨꯅ ꯃꯥꯒꯤ ꯑꯉꯧꯕꯤꯒ ꯂꯣꯏꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯄꯥꯝꯖꯅ ꯊꯝꯖꯕ ꯁꯒꯣꯜ ꯐꯖꯔꯕ ꯑꯉꯧꯕ ꯑꯃꯕꯨ ꯁꯒꯣꯜꯁꯪꯗꯒꯤ ꯄꯨꯊꯣꯛꯂꯗꯨꯅ ꯃꯥꯒꯤ ꯑꯉꯧꯕꯤꯒ ꯂꯣꯏꯅꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯊꯧꯕꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖ ꯊꯣꯛꯈꯤꯕꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯊꯧꯕꯅ ꯃꯅꯥꯏ ꯑꯃꯗ ꯍꯪꯂꯛꯏ꯫ ꯏꯅꯥꯎ ꯂꯥꯟꯃꯤꯁꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯂꯥꯟꯃꯤ ꯑꯃꯅ ꯏꯌꯥꯝꯕ ꯁꯦꯅꯥꯄꯇꯤ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯃꯕꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯧꯕꯗꯨꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯕ ꯐꯥꯎꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯐꯖꯔꯕ ꯍꯩꯔꯥ ꯀꯌꯥ ꯁꯨꯅ ꯍꯧꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯑꯃꯕꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯂꯥꯏꯖꯗꯨ ꯑꯉꯥꯡꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯉꯧꯕꯤꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯍꯨꯏꯅ ꯆꯤꯛꯂꯛꯂꯒꯗꯕ ꯃꯥꯜꯂꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯨ ꯂꯦꯞꯂꯗꯨꯅ ꯁꯦꯟꯊꯣꯛꯅꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯑꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯥꯏꯖꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯝꯃ ꯑꯕꯨꯡꯉꯣ ꯅꯈꯣꯏ ꯀꯤꯒꯅꯨ ꯃꯥꯒꯤ ꯃꯤꯡꯁꯦ ꯑꯉꯧꯕꯤ ꯀꯧꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯥꯟꯅꯕꯗꯨ ꯎꯕꯁꯤꯗ ꯃꯥꯁꯨ ꯌꯥꯎꯅꯤꯡꯗꯅ ꯆꯦꯟꯁꯤꯜꯂꯤꯕꯅꯤ꯫ ꯂꯥꯛꯑꯣꯁꯦ ꯑꯉꯧꯕꯤꯗꯅꯦ ꯅꯣꯏꯁꯨ ꯅꯥꯜꯂꯨ ꯂꯥꯛꯑꯣꯕ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯖꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅꯕꯗꯨ ꯑꯁꯤ ꯑꯣꯏꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯑꯉꯧꯕꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯅꯥꯜꯂꯤ꯫ ꯑꯉꯧꯕꯤꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯥꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯉꯥꯁꯤꯜꯂꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯥꯏꯖꯒ ꯑꯉꯧꯕꯤꯒꯁꯨ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯂꯥꯏꯖꯗꯨ ꯑꯉꯥꯡꯁꯤꯡꯒ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯅ ꯃꯈꯣꯡꯗ ꯅꯦꯠꯁꯤꯜꯂꯗꯨꯅ ꯈꯨꯔꯧ ꯊꯥꯡꯂꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨ ꯅꯨꯡ ꯑꯃ ꯃꯀꯣꯛꯇ ꯌꯩꯁꯤꯟꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯄꯥꯈꯠꯂꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯤꯗꯤ ꯇꯥ ꯊꯣꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯏꯕꯗꯨ ꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤꯕꯅ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ꯫ ꯂꯥꯏꯖꯗꯨꯗꯤ ꯊꯣꯏꯕꯒꯤ ꯃꯀꯣꯛꯇ ꯁꯣꯛꯂꯤꯕꯗꯨ ꯏꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯃꯄꯤꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯝꯃ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯆꯦ ꯇꯥ ꯊꯣꯏꯕꯒꯤ ꯌꯨꯝꯗꯣ ꯁꯤꯗꯒꯤ ꯌꯥꯝ ꯅꯛꯏ ꯃꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯡꯗꯨꯅ ꯄꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯊꯣꯏꯕꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯇꯨꯡꯗ ꯑꯉꯧꯕꯤꯁꯨ ꯏꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯂꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯆꯥꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯔꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯑꯉꯥꯡꯁꯤꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯥ ꯅꯣꯏ ꯇꯥ ꯊꯣꯏꯕꯁꯦ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯃꯌꯨꯝꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯂꯧꯔꯒ ꯊꯣꯏꯕꯒꯤ ꯏ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯌꯦꯠꯂꯗꯨꯅ ꯃꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯈꯤꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯅꯣꯝꯂꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯂꯥꯏꯖꯗꯨ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯊꯦꯡꯖꯤꯟꯈꯤꯕꯗꯒꯤ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯀꯞꯊꯣꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯁꯨ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦꯕꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯏꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯊꯣꯏꯕꯗꯨ
ꯂꯥꯏꯖ ꯎꯕꯗ ꯅꯥꯔꯤꯕꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯥ ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯦꯗ, ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯣꯛꯄ ꯃꯀꯣꯛ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯨꯏ ꯊꯣꯏꯕꯗꯨ ꯅꯥꯔꯗꯨꯅ꯫ ꯑꯁ ꯏꯕꯨꯡ, ꯀꯣꯛꯇꯨ ꯌꯥꯝ ꯁꯣꯛꯑꯦ, ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ, ꯏꯆꯥꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ, ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ, ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯏꯃꯥ, ꯑꯩ ꯇꯝꯌꯥꯏ ꯈꯨꯜꯗꯒꯤꯅꯤ, ꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯑꯣꯏꯅ ꯂꯥꯛꯄꯅꯤ, ꯃꯤꯡꯗꯤ ꯂꯥꯏꯖ ꯀꯧꯏ꯫ ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩ꯫ ꯏꯆꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩ꯫ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯏꯃꯥꯒꯤ ꯃꯤꯡꯗꯤ? ꯑꯩꯈꯣꯏꯒꯤꯁꯨ ꯇꯝꯌꯥꯏ ꯈꯨꯜ ꯑꯗꯨꯗ ꯏꯆꯦ ꯑꯃ ꯂꯩꯌꯦ, ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ? ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯃꯤꯡꯗꯤ ꯄꯥꯔꯦꯍꯜ ꯀꯧꯏ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯂꯩꯃ ꯀꯧꯏ꯫ ꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥꯗꯨꯗꯤ ꯂꯥꯏꯖꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯂꯥꯏꯖꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯂꯤꯕꯁꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯄꯜ ꯀꯥꯔꯝꯃꯤ꯫ ꯏꯆꯥꯕꯨ ꯅꯤꯡꯊꯧ ꯄꯥꯔꯦꯍꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯗꯨꯅꯤ ꯍꯥꯏꯕ? ꯏꯅꯤꯡꯊꯧ ꯄꯥꯔꯦꯍꯜꯗꯣ ꯌꯥꯝꯅ ꯐꯕꯅꯤ, ꯌꯥꯝꯅꯁꯨ ꯆꯝꯕꯅꯤ꯫ ꯏꯆꯥꯗꯤ ꯅꯄꯥꯕꯨꯡꯒꯕꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯑꯗꯨ ꯏꯆꯥꯕꯨ ꯀꯗꯥꯏ ꯀꯗꯥꯏ ꯀꯣꯏꯔꯨꯔꯒꯦ? ꯏꯃꯥ, ꯑꯩ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ, ꯏꯃꯥ ꯄꯥꯕꯨꯡꯅꯀꯣ ꯑꯩꯒꯤ ꯕꯣꯔ ꯈꯟꯒꯅꯤ ꯍꯥꯏꯕ, ꯑꯗ ꯑꯩꯅ ꯄꯥꯝꯗꯦ, ꯏꯊꯟꯇ ꯑꯣꯏꯅ ꯊꯤꯖꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥꯗ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯒꯤ ꯏꯄꯪ ꯄꯪꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯅꯣꯛꯏ꯫ ꯊꯣꯏꯕꯁꯨ ꯂꯥꯏꯖꯒꯤ ꯄꯪꯖ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ꯫ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯈꯔꯕꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯕꯨꯡꯒꯤ ꯁꯣꯛꯂꯤꯕꯁꯦ ꯂꯥꯏꯌꯦꯡꯕꯗ ꯁꯤꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯄꯤꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯂꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯅꯝꯗꯅ ꯄꯤꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖꯗꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯔꯩ, ꯂꯥꯏꯖꯁꯨ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯔꯩ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯅꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯕꯨꯡ ꯊꯣꯏꯕꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯐꯥꯎꯗꯕ ꯖꯥꯠꯂꯥ? ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯏꯀꯥꯏꯒꯤ ꯈꯪꯗꯅ ꯍꯥꯏꯅꯤꯡꯂꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯨꯡ ꯊꯣꯏꯕꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯅꯣꯛꯂꯤ꯫ ꯂꯥꯏꯖꯅ ꯅꯣꯛꯂꯤꯕꯗꯨ ꯑꯉꯧꯕꯤꯁꯨ ꯎꯔꯤꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯑꯉꯧꯕꯤꯕꯨ ꯀꯣꯜꯂꯗꯨꯅ ꯊꯥꯕꯜ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯏꯕ ꯑꯗꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯙꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯤ꯫ ꯊꯣꯏꯕꯅ, ꯂꯥꯏꯖ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯅ ꯂꯥꯏꯔꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯐꯨꯝꯖꯤꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯤꯃꯇꯪꯗꯤ ꯅꯐꯝꯗ ꯍꯥꯏꯔꯝꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯗꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯊꯝꯕ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯒꯦ ꯁꯦꯝꯂꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯃꯃꯤꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯤ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯖꯥꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯀꯥ ꯂꯥꯝꯅ ꯎꯏꯗ꯫ ꯂꯥꯏꯖꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯃꯖꯥꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯖꯥꯏꯕꯦꯝꯃ? ꯏꯇꯥ, ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯁꯝ ꯑꯗꯨ ꯁꯦꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯉꯧꯕꯤꯁꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯂꯥꯏꯖꯅ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯧꯕꯤ, ꯅꯪ ꯉꯁꯤꯗꯤ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯉꯧꯕꯤꯗꯨ ꯏꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯂꯤ꯫ ꯑꯉꯧꯕꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯗꯨ ꯊꯣꯛꯂꯛꯏ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ?
ꯑꯉꯧꯕꯤꯅ ꯈꯣꯡꯂꯤꯕꯁꯤꯕꯣ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯆꯠꯇꯧꯔꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯑꯉꯧꯕꯤꯁꯦ ꯄꯨꯔꯔꯣꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯧꯗꯨꯗ ꯑꯉꯧꯕꯤꯗꯤ ꯈꯣꯡꯂꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖꯗꯨ ꯊꯣꯏꯕꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯖꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯝꯕꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯂꯥꯏꯖꯁꯨ ꯎꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯏꯖꯅ ꯄꯥꯈꯠꯂꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯖꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨ ꯂꯩꯊꯣꯛꯍꯜꯂꯤ꯫ ꯃꯃꯥꯏꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ ꯁꯦꯅꯥꯄꯇꯤ, ꯅꯍꯥꯛ ꯀꯩꯗꯧꯔꯒꯦ? ꯁꯣꯛꯂꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯂꯤ꯫ ꯁꯦꯅꯥꯄꯇꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯣ, ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤ." ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯅꯅꯕ ꯃꯈꯨꯠ ꯑꯗꯨ ꯁꯧꯔꯗꯨꯅ ꯁꯒꯣꯜꯗ ꯀꯥꯈꯠꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯑꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯌꯨꯝ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯄꯣꯡ ꯀꯌꯥ ꯇꯥꯗꯕ ꯎꯃꯪꯅ ꯅꯥꯀꯟꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯅ ꯂꯥꯏꯖꯒꯤ ꯁꯒꯣꯜ ꯊꯧꯅꯕ ꯄꯥꯏꯔꯤꯕ ꯊꯧꯔꯤꯗꯨ ꯄꯥꯏꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯑꯉꯛꯄꯅ ꯊꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯑꯊꯧꯕꯅ ꯂꯥꯛꯆꯔꯛꯏ꯫ ꯂꯥꯏꯖꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯊꯧꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯊꯧꯕꯅ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯥꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯆꯤꯡꯗꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯗꯨ ꯂꯥꯏꯖꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯉꯁꯤ ꯊꯣꯏꯕꯗꯨ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯃꯕꯥꯅꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯅꯣꯛꯐꯩ ꯅꯣꯛꯐꯩ ꯇꯧꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯂꯥꯏꯖꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ, ꯃꯍꯥꯛꯄꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩꯗ꯫ ꯑꯩꯒꯤ ꯂꯥꯏꯖꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯄꯅꯤ, ꯐꯔꯛ ꯇꯥꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." ꯑꯁꯨꯝꯅ ꯊꯣꯏꯕꯗꯨ ꯂꯥꯏꯖꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯥꯏꯖꯅ, "ꯄꯥꯕꯨꯡ ꯁꯦꯅꯥꯄꯇꯤ, ꯀꯩꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯄꯥꯕꯨꯡ." ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯈꯨꯠꯇ ꯇꯥꯔꯕ ꯁꯖꯤ ꯑꯃꯃꯝ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯀꯗ꯭ꯔꯣ? ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯅ ꯉꯥꯏꯔꯛꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯀꯨꯝꯂꯕꯤ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯁꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗ꯭ꯔꯕ ꯃꯍꯥꯛꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯔꯤ꯫ "ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ, ꯄꯥꯕꯨꯡꯒꯤ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤꯅ ꯅꯆꯥꯒꯤ ꯐꯤꯖꯤ ꯑꯁꯤ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯡꯂꯕ ꯃꯟꯗꯤꯔꯒꯨꯝꯂꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯆꯥꯅ ꯆꯪꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯏꯃꯥ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯁꯅꯨ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯈꯥꯗ ꯀꯨꯏꯅ ꯂꯩꯌꯣ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯒꯦꯀꯣ." ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯤ꯫ ꯂꯥꯏꯖꯗꯨ ꯊꯣꯏꯕꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯏꯕꯨꯡ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯇꯝꯂꯒꯦ ꯈꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯍꯥꯛꯀꯤ ꯁꯛꯇꯝꯇꯕꯨ ꯏꯈꯧꯂꯥꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯍꯦ ꯏꯁꯣꯔ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕ? ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏꯌꯦ, ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏꯌꯦ." ꯂꯥꯏꯖꯗꯨ ꯈꯪꯍꯧꯗꯦ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯊꯧꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯊꯧꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯊꯧꯕꯁꯨ ꯈꯪꯍꯧꯗꯦ ꯂꯥꯏꯖꯒꯤ ꯈꯨꯠ ꯑꯗꯨ ꯐꯥꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯗꯨ ꯈꯔ ꯈꯔ ꯆꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯀꯅꯨ, ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯅꯊꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯈꯤꯗꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯜꯂꯨ, ꯅꯪꯒꯤ ꯊꯋꯥꯏ ꯃꯆꯥꯗꯨ ꯀꯟꯕꯤꯒꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯍꯥꯏꯔꯕ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯂꯣꯏꯒꯗꯕꯗꯤ ꯈꯪꯉꯣ." ꯂꯥꯏꯖꯗꯨ
ꯃꯃꯥꯏꯗ ꯂꯨꯛꯊꯔꯛꯄꯗ ꯑꯊꯧꯕꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯎꯔꯦ꯫ ꯂꯥꯏꯖꯗꯨ ꯈꯨꯂꯩ ꯊꯨꯅ ꯑꯊꯧꯕꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯗꯨꯅ ꯑꯊꯧꯕꯗ ꯊꯤꯜꯂꯛꯏ꯫ ꯁꯥꯗ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯕꯅ ꯑꯊꯧꯕꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯊꯥꯡꯗꯨ ꯐꯥꯕꯗ ꯑꯊꯧꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯑꯊꯧꯕꯅ ꯊꯥꯡ ꯑꯗꯨ ꯃꯨꯟꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯑꯊꯧꯕꯅ ꯂꯥꯏꯖꯒꯤ ꯄꯨꯛ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇ ꯃꯥꯒ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯟꯕ ꯑꯉꯧꯕꯤꯕꯨꯁꯨ ꯎꯔꯛꯏ꯫ ꯑꯉꯧꯕꯤ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯏꯕꯨꯡ ꯊꯣꯏꯕꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯉꯧꯀꯣ꯫ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯗꯤ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯞꯅ ꯁꯣꯜꯂꯤ, ꯈꯪꯍꯧꯗꯦ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯊꯧꯕꯅ ꯂꯥꯏꯖꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅꯃꯨꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯊꯧꯕꯗꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯀꯟꯅ ꯅꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯃꯥ ꯋꯥꯈꯜ ꯀꯩꯁꯨ ꯑꯣꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯤ꯫ ꯆꯠꯀꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯂꯥꯏꯖꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩ ꯀꯩꯗꯧꯅꯤ? ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯃꯁꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯍꯨꯟꯗꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝ ꯆꯠꯄꯒꯤ ꯃꯐꯝ ꯑꯣꯏꯕꯅ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯁꯤꯕꯨ ꯅꯥꯄꯤ ꯀꯌꯥꯅ ꯂꯣꯠꯁꯤꯜꯂꯝꯂꯒꯦ, ꯑꯗꯨꯒ ꯑꯊꯦꯡꯕꯗ ꯂꯥꯛꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯊꯥꯗꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨꯕꯨ ꯅꯥꯄꯤ ꯀꯌꯥꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯤꯅ ꯎꯔꯣꯏ ꯈꯪꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯥꯏꯖꯕꯨ ꯂꯥꯛꯀꯅꯤ ꯈꯟꯅ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯍꯟꯖꯤꯟꯃꯜꯂꯛꯇꯕꯗꯨꯗ ꯊꯤꯕ ꯊꯣꯛꯂꯛꯏ꯫ ꯎꯔꯦ ꯃꯆꯥꯅꯨꯄꯥꯅ ꯎꯈꯣꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯅꯪꯅ ꯎꯈꯣꯡꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯥ, ꯑꯩ ꯂꯥꯏꯖꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯊꯦꯡꯂꯕ꯭ꯔꯅꯤ ꯏꯃꯥ? ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯒꯤꯁꯦ, ꯂꯥꯏꯖ ꯂꯥꯛꯀꯅꯤ ꯏꯃꯥ꯫ ꯂꯥꯏꯖꯗꯣ ꯂꯥꯛꯂꯔꯣꯏꯅꯦ, ꯍꯌꯦꯡ ꯂꯥꯛꯆꯔꯁꯅꯤ, ꯌꯨꯝꯗ ꯍꯜꯂꯁꯤꯅꯤ ꯏꯃꯥꯒ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯊꯧꯕꯗꯨ ꯃꯈꯨꯠ ꯁꯣꯛꯄꯗꯨꯗ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯈꯨꯠ ꯑꯗꯨ ꯏ ꯇꯩꯕ ꯃꯈꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩꯃꯥ, ꯃꯣꯏ ꯄꯥꯕꯨꯡ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯈꯨꯠꯁꯤꯕꯨ ꯀꯃꯥꯏ ꯁꯣꯛꯂꯤꯕꯅꯣ ꯁꯤꯕꯣ? ꯑꯊꯧꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯒ ꯈꯨꯝꯂꯝꯗꯨꯅ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯑꯊꯧꯕꯒꯤ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯊꯧꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯣꯡꯃꯇ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯑꯊꯧꯕꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯐꯥꯎ ꯆꯥꯔꯝꯗꯦ꯫ ꯃꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩ꯫ ꯈꯤꯇꯪ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕꯗ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯊꯧꯕꯗꯨ ꯂꯥꯏꯖꯕꯨ ꯐꯨꯝꯖꯤꯜꯂꯝꯕ ꯃꯐꯝꯗꯨ ꯇꯝꯅ ꯃꯈꯣꯡꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯦ ꯈꯟꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯜꯂꯞꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯆꯪꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯅꯝ ꯑꯗꯨ ꯌꯨꯡꯁꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯊꯧꯕꯒꯤ ꯃꯁꯥꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯅ ꯈꯪꯉꯤ ꯌꯩꯁꯤꯜꯂꯛꯏ꯫ ꯑꯊꯧꯕꯗꯨ ꯆꯤꯡꯅꯅ ꯇꯨꯡꯗ ꯈꯪꯑꯣꯟ ꯑꯣꯟꯊꯣꯛꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯄꯝꯈꯠꯀꯦ ꯇꯧꯔꯤ꯫ ꯑꯊꯧꯕꯗꯨ ꯂꯥꯏꯖꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯃꯈꯥꯗ ꯊꯥꯗꯩ, ꯑꯗꯨꯒ ꯀꯤꯅ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯏ ꯊꯥꯡꯗ꯭ꯔꯕ ꯂꯥꯏꯖꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕꯗꯨ ꯎꯕꯗ ꯑꯊꯧꯕꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯊꯧꯕꯗꯨ ꯂꯥꯏꯖꯕꯨ ꯄꯝꯈꯠꯇꯨꯅ ꯈꯨꯜꯒ ꯊꯪꯅꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯊꯧꯕꯗꯨ ꯂꯥꯏꯇꯤꯟ ꯆꯪꯗꯅꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯌꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯂꯥꯏꯖꯒꯤ ꯐꯤꯗꯨꯅ ꯅꯨꯡꯖꯥꯎꯁꯤꯡꯗꯨ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏꯖꯕꯨ ꯃꯊꯛꯂꯣꯝꯗ ꯐꯥꯎꯒꯠꯂꯛꯇꯅꯕꯅꯤ꯫ ꯌꯦꯠꯁꯤꯟꯕꯗꯨ ꯂꯣꯏꯔꯕ ꯀꯥꯟꯗ ꯂꯥꯏꯖꯗꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯇꯝꯅ ꯆꯤꯡꯊꯗꯨꯅ ꯊꯥꯗꯈ꯭ꯔꯦ꯫ ꯑꯊꯧꯕꯗꯨ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ ꯑꯊꯧꯕꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ
ꯁꯦꯟꯖꯠ ꯇꯧꯅ ꯂꯥꯛꯄ ꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯂꯥꯏꯖ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯑꯃꯗꯤ ꯂꯩꯃꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯆꯥ ꯂꯥꯏꯖꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ? ꯂꯥꯟꯃꯤꯁꯤꯡ, ꯄꯟꯊꯕ ꯇꯧꯔꯅꯨ, ꯏꯆꯥ ꯂꯥꯏꯖꯕꯨ ꯊꯤꯔꯨꯁꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯁꯒꯣꯜ ꯊꯧꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯅ ꯍꯥꯏꯕ ꯏꯃꯥꯅ ꯌꯥꯔꯨꯕꯁꯦ ꯏꯃꯥꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ꯫ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯏꯖꯕꯨ ꯊꯤꯔꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕꯗꯨꯗ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯕꯨ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯂꯩꯃ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤ ꯉꯥꯏꯔꯁꯤ ꯏꯆꯥꯗꯣ꯫ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯁꯤ ꯉꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯇꯕꯁꯤꯗ ꯆꯦꯟꯕ ꯑꯣꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯄꯨꯝꯕꯒ ꯂꯣꯏꯅꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯉꯧꯕꯤꯁꯨ ꯂꯥꯏꯖꯕꯨ ꯎꯗ꯭ꯔꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗꯨ ꯃꯆꯥ ꯂꯥꯏꯖꯕꯨ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯊꯤꯔꯤ꯫ ꯃꯁꯥꯒꯤ ꯃꯩꯁꯥꯛꯅ ꯉꯥꯎꯔꯕ ꯄꯥꯔꯩꯍꯜ ꯑꯗꯨ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯌꯨꯝ ꯐꯥꯎꯕ ꯆꯪꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯊꯣꯏꯕ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯌꯧꯔꯛꯂꯤ꯫ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯁꯤꯡꯁꯨ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯊꯣꯏꯕꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯥꯔꯩꯍꯜ ꯂꯥꯛꯄ ꯎꯕꯗ ꯂꯦꯞꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯒꯤ ꯌꯨꯝꯁꯤ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯕꯒꯦ? ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯅ, ꯏꯆꯦ, ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯗꯣ ꯉꯔꯥꯡꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯗꯃꯛ ꯏꯆꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯐꯥꯎꯕ ꯊꯤꯔꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯖꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯦ ꯌꯥꯡꯅꯕ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕꯅꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯩꯍꯜꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯣꯏꯕꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯪꯂꯛꯄꯗ ꯎꯕꯗ ꯏꯉꯛꯉꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯤ꯫ ꯂꯥꯏꯖꯕꯨ ꯂꯩꯇ꯭ꯔꯕꯗꯨꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯧ ꯂꯥꯛꯂꯝꯕꯗꯨ ꯎꯕꯗ, ꯏꯃꯥ, ꯂꯥꯏꯖꯒꯤ ꯄꯥꯕꯨꯡ ꯂꯥꯛꯂꯝꯂꯤꯕꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯑꯉꯥꯎꯕꯒꯨꯝꯅ ꯑꯣꯏꯈꯤꯒꯗꯕꯗꯨ ꯈꯟꯕꯗ ꯋꯥꯗꯨ ꯊꯩꯗꯣꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕ ꯂꯥꯛꯂꯝꯂꯤꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯁꯨꯝ ꯀꯣꯏꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ, ꯀꯩꯗꯧꯕꯒꯤ ꯏꯃꯥ? ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯤ꯫ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯦ, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯂꯥꯏꯖꯗꯣ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯅ ꯊꯤꯔꯤꯕꯅꯤ꯫ ꯂꯥꯏꯖꯕꯨ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ? ꯃꯥ, ꯑꯩ ꯂꯥꯏꯖꯕꯨ ꯐꯪꯅꯕ ꯊꯤꯒꯦ꯫ ꯃꯥ, ꯑꯩꯒꯤ ꯐꯝꯗꯒꯤ ꯂꯣꯠꯄ ꯌꯥꯔꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯂꯥꯏꯖꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯨ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯃꯤ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯁꯥꯒꯤ ꯃꯩꯁꯥꯛ ꯑꯗꯨꯅ ꯀꯞꯂꯒꯗ ꯂꯩꯔꯤ꯫ ꯑꯉꯧꯕꯤꯁꯨ ꯃꯁꯥ ꯁꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯇꯧꯗꯨꯅ ꯈꯔ ꯈꯔꯗꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ꯫ ꯑꯉꯧꯕꯤꯁꯨ ꯀꯞꯂꯤꯕ ꯑꯃꯒꯨꯝ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ꯫ ꯇꯨꯝꯕꯁꯨ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯈꯨꯜ ꯊꯪꯅꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯑꯁꯤꯛꯄ ꯑꯍꯤꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯀꯤꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯄꯥꯎꯁꯤ ꯂꯣꯏꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯟꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫
ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤ ꯑꯉꯧꯕꯤꯗꯨ ꯂꯥꯏꯖꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯕꯜ ꯌꯦꯡꯃꯤꯟꯅꯔꯝꯕ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯂꯕꯗ ꯑꯉꯧꯕꯤꯗꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯅꯝ ꯁꯨꯁꯨꯠ ꯅꯝꯗꯨꯅ ꯂꯥꯛꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯧꯕꯤꯗꯨ ꯆꯦꯟꯁꯤꯜꯂꯤ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯂꯥꯏꯖꯒꯤ ꯊꯋꯥꯏꯅꯤ ꯍꯨꯏꯗꯤ ꯂꯥꯏꯕꯨ ꯎꯕ ꯉꯝꯕ ꯑꯣꯏꯕꯅ ꯂꯥꯏꯖ ꯎꯔꯤꯕꯅꯤ ꯂꯥꯏꯖꯁꯨ ꯑꯣꯟꯊꯣꯔꯛꯏ ꯑꯉꯧꯕꯤꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯍꯔꯥꯎꯔꯝꯃꯤ ꯂꯥꯏꯖꯁꯨ ꯑꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯧꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯣꯟꯕꯗꯤ ꯌꯥꯔꯝꯗꯦ ꯑꯉꯧꯕꯤꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯌꯥꯔꯝꯗ꯭ꯔꯦ ꯂꯥꯏꯖꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯧꯕꯤ ꯑꯩꯅ ꯅꯪꯕꯨ ꯀꯣꯟꯕ ꯌꯥꯔꯔꯣꯏ ꯑꯉꯧꯕꯤ ꯅꯪ ꯑꯩ ꯂꯩꯇꯕꯁꯤ ꯋꯥꯕ꯭ꯔꯥ ꯑꯩꯁꯨ ꯑꯉꯧꯕꯤ ꯅꯈꯣꯏ ꯎꯗꯕꯁꯤ ꯌꯥꯝ ꯋꯥꯏꯌꯦ ꯑꯉꯧꯕꯤꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯂꯝꯃꯤ ꯋꯥꯍꯩꯗꯣꯛꯄꯗꯤ ꯉꯝꯖꯗ ꯑꯉꯧꯕꯤꯗꯨꯁꯨ ꯀꯞꯂꯤ ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯧꯕꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯃꯣ ꯏꯕꯨꯡ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯍꯜꯂꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯂꯧꯈꯠꯄꯤꯌꯨ ꯑꯩꯕꯨ ꯂꯧꯈꯠꯄꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯁꯥꯟꯇꯤ ꯐꯪꯂꯔꯣꯏ ꯑꯉꯧꯕꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕ ꯑꯃꯒꯨꯝ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯉꯧꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯤꯡꯁꯤ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯟꯊꯕ ꯇꯧꯗꯅ ꯑꯉꯧꯕꯤꯗꯨ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯏꯕꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯉꯧꯕꯤꯗꯨ ꯃꯄꯥꯟꯗ ꯂꯦꯞꯂꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯨꯝꯂꯝꯕ ꯊꯣꯏꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯎꯔꯦ ꯑꯉꯧꯕꯤꯅ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯂꯥꯏꯖꯅ ꯑꯉꯧꯕꯤꯕꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯄꯨꯕꯗꯒꯤ ꯑꯉꯧꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏꯅꯤꯁꯨ ꯈꯪꯅꯔꯕꯅꯤ ꯑꯗꯨꯅ ꯊꯣꯏꯕꯅ ꯑꯉꯧꯕꯤ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯉꯧꯕꯤꯗꯨ ꯊꯣꯏꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯃꯌꯥꯅ ꯆꯤꯛꯂꯗꯨꯅ ꯆꯤꯡꯂꯛꯏ ꯃꯇꯧꯗꯨ ꯊꯣꯏꯕꯗꯤ ꯉꯛꯂꯤ ꯑꯗꯨꯕꯨ ꯑꯉꯧꯕꯤꯅ ꯆꯤꯡꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯉꯧꯕꯤꯅ ꯆꯤꯡꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯨꯛ ꯆꯠꯂꯤ ꯑꯉꯧꯕꯤꯅ ꯃꯥꯡꯊꯥꯗꯨꯅ ꯆꯠꯂꯤ ꯊꯣꯏꯕꯅ ꯃꯅꯤꯡꯗ ꯏꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯛꯄꯅ ꯑꯊꯧꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯑꯊꯧꯕ ꯌꯨꯝ ꯑꯗꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯑꯉꯧꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯞꯅ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯊꯧꯕꯒꯤ ꯅꯨꯄꯤꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯣꯛꯂꯛꯏ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯏꯃꯨꯡꯂꯣꯝꯗ ꯑꯊꯧꯕꯒꯤ ꯅꯨꯄꯤꯅ ꯏꯁꯛ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯣ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯍꯩꯍꯧꯕ ꯅꯠꯇꯦ ꯅꯈꯨꯠ ꯁꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯣꯔꯤꯕꯅꯣ ꯍꯦ ꯋꯥ ꯃꯈꯩ ꯌꯥꯝ ꯇꯥꯔꯛꯀꯅꯨ ꯑꯩꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯒꯅ ꯅꯪ ꯅꯄꯥꯝ ꯂꯩꯈ꯭ꯔꯣ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯗꯨ ꯆꯤꯡꯅꯔꯝꯃꯤ ꯃꯍꯥꯛ ꯑꯁꯦꯡꯕ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯊꯧꯕꯒꯤ ꯅꯨꯄꯤꯗꯨ ꯈꯣꯏ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯇꯞꯅ ꯑꯊꯧꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯉꯧꯕꯤꯁꯨ ꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯊꯣꯏꯕꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯊꯧꯕꯅ ꯇꯨꯝꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯊꯧꯕꯒꯤ ꯃꯉꯛꯁꯝꯗꯨꯗ ꯊꯥꯡꯖꯧ ꯑꯗꯨꯕꯨ ꯊꯝꯂꯗꯨꯅ ꯑꯊꯧꯕꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯊꯧꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯊꯧꯕꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯅꯪ ꯑꯩꯒꯤ ꯆꯤꯡꯅꯕꯁꯤ ꯀꯧꯈꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯌꯣ ꯂꯥꯏꯖꯕꯨ ꯅꯪ ꯂꯣꯠꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯣ ꯂꯥꯏꯖ ꯀꯥꯏꯗ ꯂꯩ ꯂꯥꯏꯖꯗꯨ ꯑꯩꯅ ꯂꯣꯠꯁꯤꯟꯗꯦ ꯑꯩꯗꯤ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯂꯩꯕ ꯀꯨꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯊꯣꯏꯕꯗꯨ ꯊꯥꯡ ꯑꯗꯨ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯑꯊꯧꯕꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ ꯊꯧꯕꯁꯨ ꯑꯔꯥꯏꯕ ꯅꯠꯇꯕꯅ ꯊꯣꯏꯕꯗ ꯈꯨꯠ ꯊꯥꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯈꯨꯠꯊꯣꯛꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯝꯈ꯭ꯔꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯉꯛꯁꯝꯅ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯥꯏꯖꯕꯨ ꯂꯣꯠꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯑꯊꯧꯕꯗꯨ ꯃꯌꯥ ꯈꯔ ꯈꯔ ꯆꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ
ꯃꯐꯝꯗ ꯊꯥꯈ꯭ꯔꯦ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯣ ꯅꯨꯄꯥ ꯊꯣꯛꯅ ꯆꯥꯡꯌꯦꯡꯅꯁꯤ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯊꯣꯏꯕꯗꯨ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯈꯩ ꯑꯊꯧꯕꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯆꯪꯂꯛꯏ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗꯗꯤ ꯀꯤꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯐꯥꯎ ꯆꯪꯂꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯄꯨꯝꯕ ꯇꯥꯛꯂꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯐꯨꯔꯤ ꯑꯍꯜ ꯈꯔꯅ ꯈꯥꯝꯗꯣꯛꯇꯨꯅ ꯊꯝꯂꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯁꯦꯅꯥꯄꯇꯤ ꯁꯤꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧꯁꯨ ꯀꯧꯔꯨꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯂꯥꯛꯂꯤ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯁꯨ ꯑꯊꯧꯕꯒꯤ ꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯑꯊꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯥꯔꯩꯍꯜꯅ ꯌꯦꯡꯂꯛꯄꯅ ꯑꯉꯧꯕꯤꯁꯨ ꯂꯩꯕ ꯎꯔꯦ ꯑꯉꯧꯕꯤ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯊꯣꯏꯕꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯏ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯅ ꯊꯣꯏꯕꯗ ꯑꯊꯧꯕꯕꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯪꯕꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯟꯈꯤ ꯁꯣꯝꯗꯅ ꯊꯣꯏꯕꯒꯤ ꯃꯃꯥꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯉꯧꯕꯤꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯏꯖꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯑꯉꯧꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯧꯔꯨꯅꯕ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯁꯨ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯉꯧꯕꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯑꯉꯧꯕꯤ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯑꯉꯧꯕꯤꯗꯨ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯤꯡꯂꯤ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯈꯣꯡꯂꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯔꯤ ꯂꯩꯕꯒ ꯌꯦꯡꯂꯨ ꯍꯥꯏꯗꯨꯅ ꯀꯨꯝꯊꯍꯜꯂꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯂꯥꯏꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯈꯠꯂꯛꯂꯝꯃꯤ ꯂꯥꯏꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗꯨ ꯏꯄꯥꯗꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯀꯣꯅꯨꯡꯗ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯄꯨꯔꯛꯂꯤ ꯂꯩꯔꯝꯂꯤꯕ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯝꯅꯤꯡꯅꯤꯟꯕ ꯃꯈꯩ ꯀꯞꯂꯤ ꯂꯩꯃꯗꯨꯗꯤ ꯃꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯎꯕꯗ ꯀꯞꯇꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯟꯅꯔꯤ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜ ꯑꯗꯨ ꯃꯁꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯃꯁꯥꯒꯤ ꯄꯨꯛ ꯑꯗꯨ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃꯕꯨ ꯀꯧꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯍꯜꯂꯝꯃꯤ ꯅꯤꯡꯊꯧ ꯄꯥꯔꯩꯍꯜꯗꯨ ꯊꯥꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯣ ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯅ ꯊꯝꯕ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯑꯊꯧꯕꯃꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕ ꯃꯤꯍꯥꯠꯄꯗꯨ ꯈꯪꯂꯕꯗ ꯊꯣꯏꯕꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯊꯣꯏꯕꯁꯨ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯂꯥꯏꯖꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯕꯗꯨ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯉꯧꯕꯤꯒ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ